खुरुमजै मैम पुंगनमक कंगले एटुजेन मैमदा हजिंग असिगे मरुब इपाउ खरा अपडेट पिजरके अहान पाउदा ngarang ahing manipurda anirag hana jwar hakhre ngasi nongalamda state asida anirag hana jwar harakpadagi miyamna mi painarure National Center for Seismology gi matung ina ding asi nongalamda pung amaga minin yangkai mari chatpa matamda Richter scale da magnitude 5.2 yongna amadi second tarar ongi sangde state asida jwar hakhi Jwar hakiba dugi epicenter na Churachandpur district ki mafam amadagi leimaidagi kimi kuntha taruk lubu mafam doiki ahanba jwar hakiba duna Imphal mayon jauna state asigi mafam kayada nikki Ani suba jwar haba aduna nongalamdai pung aniga minute taruk chatpa matamda Richter scale da magnitude 2.5 oiki jwar haba dugi epicenter na None district ki mafam amada leimaidagi kimi 25 luthaba mafam doiki anirak jwar hakiba aduda mioy ayamba tumna himnaba matam oibana khangauda niglakpada mi pai ponaki adum oinama hojik phawbi oinadi lan tum mang takpa amdi misi mina loinana so open thokpai paudi leitri hairi Atopa paw amadana MLA taragi mihut kangbu amaga governor go unakre Manipur issue amsung sarkar semnaba taksilamle Radhesyam Thasigi kun Siroi Lily Festival hoba numita Imphal Ukhulambi gi Gwaltabida mari suba mahar regime ki kangmuna paumi team amada chathakiba thokdok amaga mari leinana state asida hojik orakli phibam amasung BJP na luchingba NDA gi sarkar ama nauna semaga mari leinana ngasi MLA gi mihut kangbu amaga Rajbhavan da satuna governor go unakre ngasi governor unakiba aduda BJP gi MLA nipan MPP gi amma amasung independent ama yauki Governor go unakiba aduga mari leinana hero kendagi MLA Radhesyam na haikibda Gwaltabi thokdok mari leina state asida hojik oiriba issue amasung anoba sarkar ama semaga mari leinana governor go unakibani state asida miyamna su popular government ama lehenba pamle NDA gi leiriba MLA nipu mari asina su sarkar sema pamle Congress ki leiriba MLA manga adu su sarkar sema soina pamlongani assembly gi speaker gi maikai dagi NDA gi MLA sing tongan unaduna wari sanabada sarkar semba haibasi pulaki oina yanaraba wafam amani ngasi MLA Tararomna governor unakiba adu MLA singi mihut ama oina unakibani sarkar semba haibasi punamang yanarabani ngasi governor go unakiba adu sarkar semnaba claim tauba mani haina su lobi yai adubu BJP haibasi national party oibana sabsaba warepti central leadership singna logodabani national party oibana ikoina taubangamba amasung taubangamdaba haiba lei haina su phongdoke governor go unakiba adu yauri kiba kesamthong kendagi independent MLA Nisikanta sapamna haikibada ngasi governor go nakiba aduda state asida popular government ama semaga mai lenana NDA da affiliate toba MLA kuni thoina sign toba document amasu submit torongke state asida popular government ama atubada laglagani haibagi thajabalai governor go unakiba aduda atubada sarkar ama semnaba yamna kana taksilamke Manipur leriba NDA gi MLA khudimangna popular government ama lingba pami masina miyamna so mapung phana support tawa pami lamdam sigi miyoy ayamna sarkar ama semba pamle adu makhoi gi apambo oiduna ngasi governor go unakibani Mathangi paude speaker Thoksom Saitapate Union Home Minister Amit Shah na Delhi da korokpudi ngasi nungthi Imphal thadokre ngase upung trama torom tarakode Manipur governor Joy Kumar Balaga MLA tarana saba mihut kangbu amaga unaduna MLA nipu maina lengak seba pamle amadi yanare hane taksin kraba matung Manipur Legislative Assembly gi speaker Thoksom Saitapate Singapore Union Home Minister Amit Shah na Delhi da korokpudi ngasi nungthi Imphal thadokre Press Thajaba Yaba Pau Amagi Matungina Speaker Thoksom Saitapate Singapore Union Home Minister Amit Shah na korokpudi ngasi nungthin pung amaga minini pung mangagi Air Indigo Express flight Delhi gidamang Imphal thadokibani hairi kari maram gidamang mahakpu Delhi da korokibano haiba sapchana khangba ngamdrabasu Manipur ge hoji oiriba irang amadi rajniti gi sarangna basiga mai leinaramba yai haina thajanari Pau siga loinana ngasigidi Manipuri pau pijaba matang asi loisinjage mayamna channel sulung sibin like share and subscribe talk san biyo haina su nolung singjari thank you all